ngasi phongkiba tungan Manipuri sifhongsing amasum thokiba thawdo wathoksingligi maruoibi I pauksing khonga saraga Manipur top channel gi maikaidagi myam thamjagi ahanbada nungna landaramle sound gi posai sing thugairamle Hairok Assembly constituency gi manung sanba Hairok part 1 mamang laikai leisram lerakta leiba Moirangthem Rambiragi yumda ngasi pung 13 tabada Congress ki phiral yungbagi tharam ama former minister Moirangthem Okendro na pangthokre tharam adu loiraduna Congress ki candidate former minister Okendro na het hankhibaga nungtil pung ama makhairum tabada BJP gi worker ni haiba miyam thomjilaktuna yum aduda nungna landarambaga loinana tharam adu sijinaba sound gi posei thugwairam le amasum yum aduda leramba miyoising phuram le haidi Thaudo adugi pau hek phangbaga Hairok police amadi Thobal police team sing sangsinduna irang adu lakshin kibaga loinana miyam aduna thugairamba sound gi posai singsu police na pukhatkre hari makha tana mafam aduda pamdaba thaudo tholakpa yabadagi ahenba police sing sangsinduna mafam aduda mi amata sanghandana ningthina ngak senduna lairi Thaudo thokpamdagi phangba pauda ngasi ayuktagi hauduna mafam aduda masing yamlaba speaker sizinaduna law khongba tawduna lairaga nongmai round kya kapaga loinana Rambiragi mayamba Moirangthem Bidyanatha yumamadi Manau nupagi yumda nungna thajinbibamadi nauri kapsinba tawduna yum kya thugairamani hairi ayuk nungthilgi matamda phawba migi yum thugaibamadi nupi angang khangdana miyoi kya aso apanang halamba asi yamna lebak thibani hainasu 33/27 unit committee gi secretary Laisram Sarat Singha amasum president Thoksom Herona Thokpasirolamana yaningdaba phongdorakli Makasa tharak poina to patien ma pau khrana agriculture sector da ahongbo purakna bohonarasi agriculture department da thabak tawriba singna nomagi file ama suraga penthokpagi hainabi thadoktuna lamdam sigi lawu singu gi lamda asauba ahongbo ma purakna ba honarasi hain agriculture director M Gojendra na haikre Gojendra na wapam asingarang sanjen thongda leiba agriculture department gi farmers training hall da state agricultural management and External Training Institute SAMETI Department of Agriculture Manipur Sinduna numit marini sathagadaba Rabi amadi winter crop ki matangda atama functionary singi oiba refresher training program ama hodopagi thoramda phongdokhibani hainis pau sina pali atopa pawmana school gi online class yawringai da mobile pokhairakpadagi sokle Madhya Pradesh ki Satna district ma ki school ki online class yawring da ma ki mobile phone pokhaira padagi sei taraga manga rom suraba nupa masa ma sokle haina police na ngasi phongdokhre thaudo dungarang numijung ba matungda Satna district headquarter ki kilometer kuntraga manga rom lapna leiba sandakuya khunda thokibani haina police na phongdokli Nagot police station ki inspector RP Mishra na phone na phongdorakhibagi matungina Ram Prakash Badauria Kauba class 8 tamnipa mahiro edu school gi online class yawringida mobile phone khanghauduna pokhai rakhibani amadi maduda ma ki khadang da sokhi misran haki ma ki mapa mama masum imungi atai miyoi sing thabak sathokna khibana maramoiduna thaudo thokhiba matamduda yumduda mahak mathanta lekhi adu pokhai bagi makol du ka hen hobna yumlo na bagi miyoi sing yumduda sensina ki haina phongdokladuna police official duna haki khudak tanu pamasa du Satna district hospital pukhalaba matung makhata ba layengidama Jabalpur da refer tawkhre hain spali makhasa tharak poina to papawa mana CRPF officer masa mathanta nungmaina kapsin jaduna sijakre Sadisar ki Gariaban district ta CRPF ki assistant sub inspector ama ma ki service rifle na masa mathanta kapsin jaduna sijakre haina police na ngasi phongdokre Gariaban gi additional superintendent of police Sandre Singha Thakur na phongdokpagi matungina laikhidraba ASI adugi maming Udaybir Singha kawi Central Reserve Police Force CRPF ki humfuga suba battalion gini Thakur na ki Singha ngarang numijung mamatungda district sigi Bindran Wagad Police Station gi manungsan ba Daripara khunda leiba paramilitary force asigi camp ta ma ki service rifle na masa mathanda kapsin jakhibani numai kapagi makhol tabadagi campus tu da leiba atai personal sing sensinduna yenglubada mahak nongmaina panduna leiramba thengnabadagi khudakta local hospital amada pukhatkhi adubu sina purakle haina doctor singna lapthokki haina ASP na phongdorakli atopa pawmanamu
London da home mai sakpada angang mari sire South London da leiba home ama mai sakpagi thaudokta angang mari sire haina authority singna phongdokre sagol sinamiki numidang da building adu mai na kana sakpadagi residential area ama da leiba home aduda firefighter humpu yauksinki amasum home adudagi angang sing puthoraki mari mata oibani haina thajaba angang mari thaudok thokpham da laikanaki amasum hospital da pukhi mafam duda makoi sire haina lakhoki siri bangang sing adu sai kya kya gino ha khudaki oina phangmangam khide masi mipung khuding mapu nungai taba phawhan ba thaudo amani haina London Fair Commissioner Andy Rona phongdoki haina supali angang sing adu gi imung manung amasum marup sing community punamak amasum mai sakpagi thaudo sina sawalakadaba mi khuding makidama aigi wakhalna lepli haina mangna su pankhe atopa pawmana Union Minister Ajay Mishra mafam lakthu lomilo Haukiba October ahumda Uttar Pradesh ki Lakhimpur Kheri da thokiba tamthiraba lawmi miharadu mangjaunana sem saraba matungda satakibani haina Supreme Court ki pauktak makhana UP lengang na semkiba Special Investigation Team SIT na Haukiba December taraga marida mari lainaba court lankhatkiba report ta phongdokhiba duga mari lainana nuaitraba thaudo du da maru oina sinariba Union Minister of State oiriba Ajay Mishra bo mafam laukthonaba Manipur lawmi lubna sirol amada akanba demand tarakli miyam gidamak miyamna pamnagadaba madi thajaba thamgadaba anauba laingak lon ama puraknaba honagani haina makhau pongna miyamda thajaba pikhiba Prime Minister Narendra Modi na tamthiraba lawmi miyaraduda laikhitraba singi mafamda awaba phongdokpadi lairadana mara leibising athubada phanaba state laingakta akanba pauktak pikhidabadu Manipur lawmi lubna angakpa pui suhaiki Makasa terak poin nama semula silak poin atau pau kerana thabak tanari ba upper age nakshila basing ningba kai kadori Manipur lenga ki thabak tauning ba upper age yamna nakshila glaba mioi kya di COVID-19 laiset namara moiraga hauki basahi the recruitment process amata tauki dabana punchi chupa ningba kai na lehoraga daba masa ama oirakli Piba masida Chief Minister ki puning singsiladuna Manipur lenga ki Department of Information and Public Relations ki thabak launaba sai sigi August taragani toida notification notification aduda OBC candidate singoina sahi manga komthokani haina eligibility criteria da yauki COVID-19 license maram oiraga hokiba sahi da recruitment gi process amata tawdaba adugi tawbani haina khalamba du recruitment process adu cancel tawre haina notice tholaki masigi matungda OBC candidate ki oina sahi ahum komthoklagani haina onthoklaga anobu notice ama tholaki masi yamna lebak thibani so haidi Loshila poina to papa mana Philippines ta typhoon na mioi taragani to sire lak ohum mayum laitre sei sigi oina Philippines ta humjilakhi ba khwai digi kanba typhoon da yamdraba da mioi taragani to sire haina disaster agency na phongdorakli nonglei nungsit aduna archipelago adu tamna humjilakhi bida u kya marufuki power pole sing teki amadi khungang sing ising isau thoki hari Typhoon Raina leba dugi kha thangma masum mayai thangma sarukta fujilakpa matamda ising mapa nakna leba miyoi singna mayum thadoktuna sena kibadagi miyoi lak ahum henbana sapagadaba mapamda leiri typhoon aduna maram oiduna mapam kharadadi I pau amata fauna kidre amadi building singi mathak sing homdokre hari typhoon Rai haukiba sakol sanamita Siargao ithatta humjilakpa super cyclonic Maduna humjilakpada pungda kilometer samaga maudraga mga kan manungsit jaroki haina state weather forecast na phongdoki haina paus na su makhata na pali aduga hojiko ina di myam paus matang ase lusinjarage amasum pathok sagi bida suki balan ki bakya yaur se myam ngak pigini amasum matam gi marui bi paus leptana myam da update pijara kaina su channel sigi mekedi gi su myam na thamjari and thank you